RK Production na khwaidagi matam changna semjaba video ama hairagadi ngasigi video asini karigidamak matam changna video asi semlibano haibasimadi yengbiraga soidana khanglagani video asida laikai miyamna sibagi matam ngangnaraba miyoi gi wari su yauri video si loiba phawba yenghodrabadi som natraga somgi family da mangjaba soidana lakpa yai upai leraktaba mikupta sana lupa natraga law inkhol yonbadi soidre video sina loisilakpada iramdamgi mahiroi singidamak nungaiba paw amasu thamjari loiba paw mityeng taminarasi Kaitel da phangba haira amadi mana masing singsu har amadi tilhak hidak na yomle nga pham kaya dagi artificially hormone kaplaba nga makhal sing aikoina hauna chari sangom hena thokna bagida maksu sansing da hidak ya thare yen boiler dagi henduraktuna yumgi yen phawbada boiler chinjak thare superfine amadi hybrid cheng makhal kaya na aikoi gi numit khudingi changluk leitengli munna amukta khanchi imung khudingi BP leirak khudingi diabetics amadi lekai khudingi cancer na ba mioi singi masing asum hengalakli basi karigino yu thak tabasing da su liver cirrhosis tari masa phana ubami amada su adum stroke hekta tawi soiri basi aikoi gi chinjak ta su oipam thok tabara nganna pok hauba khongya sagatpa khong manam chenganba skin pigmentation hengalakpa phet ki chang hena wangkhalakpa amadi khongpak hakat jaba asina liver sokchilapagi ingitni pibam sida sexual haudrabadi liver cirrhosis su taba yai section jage khalakpa mikupta packet ta hanba chips dagi bottle da hanba hai mahi makhal kya dusu pumtha thadok piu thau amadi athumba chaba hanthabiu khwaidagi phaba ama hairagadi sungbata ngairiba chuhing thakpasini masida peruk yansinba ngamlabadi sida hidakni amuksu thau chaba watlabadi unsa kangchilakpa sam kenba brain amadi hat chokchilakpa na chingba phibam kya si thengnagani chang amada sisinaba matamda acha thau makhal khudingi kanaba leigani hangam thauda mono unsaturated fat yawi sunflower oil da omega 6 fatty acid yawi omega 3 fatty acid ki damakti nga khajing haiju khakna chingba chabi batai maram chadana isa pathaganba kok chikpa ngauba toigalabadi isagi khujilgi machu yengbiu phibam si hakchangi tissue singda oxygen walakpagini masi aikoina hemoglobin watpa haina su khangne phibam si hanjilaklabadi adumgi sakchu taiphet tarakani samna hairabada korean cinema gi bhut malakani asigumba phibam sida ayuk khudingi puk hanglingaida gajar amadi beetroot ki mahi thaklabadi phibam sidagi kanba ngamgani amang thongda hakatjaba tumbada tin taba natraga tumlinga yathak yakha toina takhaina basina intestine da til leibagini masina chabada machi ohendaba intestine da phunjinba amadi piles phawba tahalakpa yai angang singda phibam si hena uba phangi adubu ahal singda su adum tawba yawi lu nanba phibam da thong thakpa pot tamak chabi batai athumba chaba hanthaba tai fiber gi changwangba mana masing mahai marong charabadi tin singsi isadagi khadokhi bangamgani unsa nauna leibiningba singna numitlei maru almonds peanuts kaju amadi ghee na chingba chabiyu yari pongkhatpa hi thokanba natraga sathatpagi mong ubibara adomgi yari gi phibam duna adomgi intestine gi phibam kya su phongdok libani masigi damak vitamin C wangba hikru champra pungthon nobab komla amadi capsicum na chingba chabiyu maida angauba thungalakpa ya pumtharakpa tin charakpa tang tangda makhol thoroklabadi calcium walakpagi khudamni lapoi sangom amadi sangomdagi thorakpa polam singdagi calcium phajana phangba yai adumakpu miyobigi hakchangna calcium chupsinaba honabada vitamin D mathau tai sangi ghee amadi mushroom na chingba singda vitamin D yawi khwaidagi hongba vitamin D phangnabagi pambaisina nungsa yaibani adubu luribadi ngasigi ozone layer patharkiba amadi mafam kaya da segai kiba yaubana numitki mangalda UV ray ANB phawba malem leimaida yauraki masina unsa saktuna cancer phawba ton bayai video makha satharak pasitana food supplement amagi matangdani pet advertisement ni haibagi comment pibirakadaba singna video si matang sida lepiro RK Production gi ground work thajaba singtana video makha mityeng tabiyu RK Production na ipa ipugi sida hidak haina mingthonba video ama semjaki video dudagi kanaba phangle haina takpirak pasu kayani video duda singna ningai oba wafam kharasu ure haiduna takpirak pasu kayani makhada uchagadoriba report singsi RK Production na 2022 December tha hogalakpadagi 2023 March first week phawgi manungda thijinjakiba reality check singi mamini hairiba miyoi singsigi leifam furup sinfam na singba loina tongali afaba achumba amagi maramda thiruba matamda oida padaba amadi asengba saba kayasu thengnarakhi mityeng taminarasi ahanbada saitu kendra gi manung chana leiba phawoi bi khuldagi molkim gi machada thengnaki ba angak po wari
So angang pokpasi 2020 August 22 da neba COVID yam kan matam do second wave fibra karira mi siba hobodo adu da neba do hospital da doctor da dum chatleba su pokpa matam da edi COVID test tobodu result hoktri ngai da oibagi yum da pokreba ko nurse ama koraga yum da angang do pokpani bado first oibani na normal da pokpadu waba egidu pokpadu ayukta 5:27 gumba da pokpa kap to kap te badu da pung tara gumba di kap thokraba ko mase masa sagat padu mapanom di phakraba manung di saramba khangdeba ei khoi di khangdreba ko du phare haina thamba adu nungdang sida amuka hora khra masa se saiga yang chingram khraba mase ei khoi ni khangdeba adu nungdang da dumai sor honba gumba du wabagi nungdang da mother care da puba adu mother care da chatlaga doctor singna mase ang ahumrak chingkhre hai adu doctor singna do admit tawbidre adu da ekhoi gi ventilator si mi full oire free leitre adu sizada refer tawbi gi hairaga ekhoi du siza room da puye sizada NICU da hapta ni leye ma puk pakanda hapta ni leibdu phai hairaga thokre yumda thokpadu adum angang do kaino toraga hidak piga moina kari haisara chingbagi du seizure gi hidak tu supi adum thakhanne tha hum phau de thakhanne du tha hum phau thak nangai moina pibne ba ko hidak to adu than ga phakre du da adu tha hum mari manga dadi adum angang development oina lei haibdu dum masu khara develop tore oiresu mami si focus leite adu dasu ekhoi di mi na di ma se mi u de bazara mami ti dum mi sma yeng oiresu mi se focus leite ma se adu dasu adu da adu kan di ma kap thok pasu haye adu makhut makhong su dum lenge up nangai su towe practice de torak pa adu tha taruk haisa 7 months 8 9 adum adu da mase spasm haira seizure gido khara chingba hoba oiresu ekhoina mit ubada di khangdok taba madi khajik smai khara masa se chingchinga leibde du khoi di kari tobrai di gyan tabi adum masi normal oibra haina ina khanba khangdaba gi ko madi adum leira ga hin gat khraba magi seizure do adu hin dok padu da 9 months haisara adu dagi masi seizure do adum continuous adum toraga le kappe seizure hek le di kappe kana kappe nungdang da su tumba yade adum cover le adu chahi suba matung sida mase seizure du kanman bagi makhut makhung gumba lengba yadreba adum straight ta tumhala de dum tumba seizure leba kanda masa sinia ga le adu khakta da masa si lenge ba kap su kap makhon thok tare asi kaino nar su kappa phau ba su khangdre ba dum ekhoina thambam phom da chak pi ba kan da dum chahan le adum tum han ga leng de adumai leiraga leiba physiotherapy gum da su koi puraga mi yeng han le aduga ekhoi gi prayer team haisara ekhoi gi kaino gum ba su dum yeng han le ga pai han le ma se physiotherapy su chekonda ama le private ki ama da ma ngon da su yeng han bane ba adu pai re su ma phagani hai adu phatre thakyara tha taruk rom phau dum pai han bane ba adu sukana dre adu last ta company kaino na sila hai ba inena first di hairak bane ba ekhoida asi cha hamlo haina hairak pa ina ekhoidi tha jadre ba ni yam toraga kana dre ba du mi ka kana roi hai adum thamraga leire bane ekhoidi doctor da di dum puye nongmada ani ni picket ani se chahan le picket ani chahan laga ma si hapta ma su hek su bada ma si magi seizure do han thaba aduga magi makhut makhong su leng ba khara leng han khre nahan di leng de bi da straight ta dum tumranga leibni si hidak se hek chabdu kaino makhut makhong su khara leng ba ho khra ba aduda ekhoina dum continuous si leiraga adum chahan bado hapta ma di magi seizure do han thabani na tha anira hoi thani phau di khara di amra hapta ma da amrak chingra e aduga last ta thahum gumba suba kanda ekhoi
pura magi seizure du leitreba hujikti aduga makhon su thokre nahandi kap pasu makhon thoktabri kapninga su thokpa yade hujik makhon su thoe aduga iruba kanda magi nahandi iruresu feel tawdaba ingbra sabra haidu kumbatu su feel tawba yadeba hujik si iruresu ingredi ma kappa dum nungaiteba leirede dum kap thokpa sizada haptani le aduda paisa si lak ama changi 1.5 years gomba suba matamda mother care da muka doctor atanda pueba doctor na rangon su purame mana di hai mana hairambadi asingang si doctor kadai hospital da puresu yararoi haye duga masi tawresu kari hai serami oiroi smai hai birami bako masak yeng badusu nungaye duga khon hanadi karus khangdrebne ba hujik egi khon phau tarebne na dudagi ei yam nungaye bako mathangdadi kari karam hai tawgadra jengdre ya harau bne se hanadi ma tawsi yengaga eidi kari hai sera kaptuna leibne bako hujikti si tabas hujik sama khoina mama dum pi eidi lona ni nong madani pi Sahi ani hena diabetes na duna bone infection thokluraba kakching dagi oja noren gi angak pori khara taminarasi ai Moirangcha Norendrajit kakching khunjai likai ai sama 1991 cancer magi matamda all India radio da keyboard player amoina approve tawjaba artist ni ai gambhir basi gi yan hanba satrani adu mathang da 1991 da approve tor matung da Mumbai da ai keyboard training chachare adu halab matung sida ai Manipur da mo halaga ai hachi children artist ki music director amoina Pusparani adigi akoi Praneshwari masama ki cheche nangchi pangi ko haibu grapher ga aiga toroga ai samna music director ina puthok chakibani adu ai GTV da che bijay yumlem bana Purnima akoi ki Pusparani pubu matamda aina Purnima bu GTV da pujagi banupa da isamani adubu matamgi matungi na isi isai no mai tormadagi hingbang ngamna ba isi business toroga kakching da isamaki industry ma linkalga leijabani haujimaksu ai isama Manipur Film Award tawjariba Manipagi secretary moina leijari aduga kakching district ki amiki joint secretary oina leijari isasi sugar patient oina leijaba matamsida laibak thiba thodo haiba tare aigi khongda yopina thinba yopina thinba matamda ai hanadi angang oinga sumayama thili adu maitai gi chanabi da khoi gi mai haiba tare khoi gi thau mai tharaga khongda mai hairaga chikpa naba phaba magi mahu chammena aichu hairubani da mai si haiba matamsida aichu dum phai nomanini narambadu phai aidi pharena leibani adu numit humni gumba sorkanda manamsi kanba manam mama lakpani manamsi lakpati ai khongji yeng matamda raw loina ngau thoga uncha si ngau thoga leramada doctor da chatle doctor chat matamda doctor na sidi kasu tawdina nambada kasu nade mapan si kakthalaga loirena kakhalubani da adu ngasagi yopina thingiba center sida akoi sambru dongna black point ji leirambane adu leirambiba point ji aibu gatina kapiriba compounder haigadra magi kanosina maya da kaptang thilubda bula magi manungdagi nai si kapthuraga nai sina ai si manung khodrong horga ichi ama makhai gumai changsi horga yam pingna makhunjil leibne ada haiba makhunjil leibada ai si sugar su leibani na oisun su tappe ado go ai si yam chechinna kappa yaba akoi antibiotic powder matamda ai guli wena chadre sugar leibne kibadagi injection wena kappe antibiotic si kappa ai si dressing je noma kalaga noma tawa tawre tabo tamsida makoina ngasagi khongja aina upaga aigi khongya sida makoi ani changaga akoi dressing sum tawbi aduga di ate sum phajalaba khongi mapangi masal sing su kangjila matung sida khongja akoi chatpada narak pane nungairaktabasi aina makari no sarugi da chala yeng matamda sarugi su sumai to na hidak se na sara yeng se yadragadi kaino na sum henjelakpa last di ai si sarugi doctor chale chamaton mani x-ray laure x-ray lo matam de nangi si operation am darkar leire na yam line haibire adu operation torm da si da CT scan lo na ai si sangai da CT scan lo matam CT scan si yong di atopa kaino ma mangre makoi baw da kaino mu wena chingna gare ba ai gi si adu chingna ba da gi mu su CT scan lo matum si da ai si moina atopa phom da thabire test tawro atopa da chalo na adu da gi ai si gwati da chalaga gwati chalo operation taw chabane ba
ꯑꯁꯦꯡꯕ ꯃꯣꯏꯅ ꯆꯤꯡꯅꯕꯤꯔꯤꯗꯤ ꯑꯩꯁꯤ ꯀꯦꯟꯁꯔꯅꯦ ꯍꯥꯏꯕꯒꯤ ꯕꯥꯕꯥꯕꯨꯗ ꯃꯣꯏꯅ ꯆꯤꯡꯅꯕꯤꯕꯅꯦꯕ ꯏꯁꯤꯡ ꯁꯦꯡꯕꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯨꯔꯕꯗꯒꯤ ꯑꯩ ꯁꯣꯛꯆꯤꯜꯂꯕ ꯉꯁꯥꯏꯒꯤ ꯑꯁꯣꯛꯄꯗ ꯃꯩ ꯍꯥꯏꯔꯤꯕ ꯁꯣꯛꯆꯤꯜꯂꯤ ꯃꯈꯩꯁꯦ ꯑꯩꯁꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯤ ꯕꯦꯗ ꯔꯦꯁꯇ ꯆꯍꯤ 2-3ꯁꯤ ꯇꯥꯔꯒ ꯂꯩꯔꯨꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯕꯨ ꯏꯁꯣꯔꯅ ꯏꯟꯖꯤꯟꯕꯤꯔꯛꯇꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯥꯏꯇꯣ ꯁꯥꯏꯟꯁꯀꯤ ꯄ꯭ꯔꯗꯛꯁꯦ ꯆꯪꯕꯤꯔꯛꯇꯅ ꯉꯁꯤ ꯑꯩꯅ ꯃꯗꯨ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯊꯥ 2.5-3 ꯁ꯭ꯋꯥꯏꯗꯒꯤꯅ ꯑꯩ ꯐꯖꯅ ꯍꯧꯒꯠꯄ ꯉꯝꯃꯛꯏꯁꯤ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯆꯩ ꯌꯥꯎꯗꯅ ꯏꯁꯥꯅ ꯄꯥꯡꯒꯜ ꯑꯣꯏꯅ ꯆꯠꯄ ꯉꯝꯃꯛꯏꯕ ꯁꯤꯅ ꯑꯃꯨꯛ ꯊꯥ 3 ꯈꯔ ꯃꯁꯤꯗꯒꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯉꯁꯥꯏꯒꯤ ꯁꯨꯒꯔ ꯂꯩꯕꯗꯒꯤ ꯈꯣꯡ ꯁꯣꯛꯑꯦ ꯈꯣꯡ ꯁꯣꯛꯄꯗꯒꯤ ꯃꯗꯨꯗ ꯀꯥꯞꯈꯤꯕ ꯉꯁꯥꯏꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯀꯥꯞꯈꯤꯕ ꯀꯩꯗꯧꯈꯤꯕ ꯑꯗꯒꯤ ꯗꯥꯏꯕꯦꯇꯤꯁꯁꯨ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯠꯁꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯦ ꯎꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯈꯣꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯠꯆ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯇꯧꯖꯔꯦ ꯃꯅꯤꯄꯨꯔ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯗꯥꯛꯇꯔ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯗꯥꯛꯇꯔ ꯈꯔꯅ ꯑꯩꯒꯤ ꯃꯤꯠ ꯌꯦꯠ ꯊꯪꯕꯁꯤꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯁꯤꯗꯤ ꯀꯜꯂꯁꯤ ꯍꯥꯏꯔꯤ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯅ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯦ ꯕꯦꯜꯇꯣꯂꯥꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯑꯩ ꯃꯤꯠꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯕ ꯔꯦ ꯀꯥꯞꯄ ꯌꯥꯕ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄ ꯌꯥꯕ ꯀꯥꯞꯄꯦ ꯑꯗꯨ ꯃꯈꯣꯏꯃꯛꯅꯗꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯊꯝꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅ ꯁꯨꯝ ꯂꯩꯔꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯤꯒꯦꯅ ꯅꯪꯒꯤ ꯃꯤꯠ ꯌꯦꯠ ꯊꯪꯕꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯠꯁꯤꯗꯤ ꯌꯥꯝ ꯋꯥꯏꯁꯤꯟꯅꯕꯅꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯁꯨ ꯈꯟꯖꯥꯟꯅꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯁꯨꯝ ꯃꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯉꯥꯏꯅ ꯑꯩꯒꯤ ꯆꯦꯛꯑꯞ ꯆꯠ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃꯁꯦ ꯎꯕ ꯍꯧꯔꯛꯈꯤꯕꯅꯤ ꯎꯕ ꯍꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕ ꯗꯣꯛꯇꯔ ꯁꯤꯃꯛꯅꯕ ꯃꯤꯠꯁꯤꯗꯤ 2 ꯁꯨꯕ 3 ꯁꯨꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯃꯁꯤꯗꯤ ꯊꯝꯃꯒ ꯌꯦꯡꯉꯁꯤ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯃꯤꯠ ꯅꯥꯝꯃꯁꯤ ꯑꯩ ꯍꯧꯖꯤꯛ ꯎꯕꯗꯤ ꯍꯧꯔꯦ ꯍꯣꯏ ꯉꯥꯟꯕꯗꯤ ꯑꯣꯏꯅ ꯍꯦꯜꯂꯤ ꯑꯗꯨꯒ ꯎꯗꯕ ꯄꯣꯠꯁꯤꯗꯤ ꯎꯕꯗꯤ ꯍꯧꯔꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯄꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯦꯡꯅꯖꯔꯨꯕ ꯐꯥꯏꯇꯣ ꯁꯥꯏꯟꯁꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯃꯁꯤ ꯎꯕ ꯉꯝꯖꯕꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯑꯩꯁꯤ ꯃꯤꯅ ꯉꯥꯡꯅꯕ ꯃꯇꯝꯗꯀꯣ ꯑꯩꯁꯦ ꯀꯤꯂꯣꯁꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯁꯤ ꯍꯧꯖꯤꯛ 63 ꯂꯩ ꯑꯩ ꯏꯁꯥꯒꯤ ꯋꯦꯠꯁꯦ ꯑꯩ 43ꯗ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯥꯁꯦ ꯃꯨꯁꯨꯝ ꯃꯨꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕ ꯌꯥꯔꯨꯗꯕꯅꯦ ꯑꯩꯒꯤ ꯎꯅꯔꯕ ꯂꯥꯛꯄ ꯃꯤꯅꯅꯦ ꯑꯩ ꯎꯅꯔꯝꯃꯒ ꯊꯣꯛꯑꯒ ꯁꯨꯃꯥꯡꯗ ꯀꯞꯄꯒ ꯆꯠꯈꯤꯕ ꯃꯤ ꯌꯥꯎꯋꯦ ꯌꯥꯝ ꯁꯦꯡꯅ ꯑꯩ ꯎꯅꯅꯦ ꯂꯥꯛꯄ ꯑꯩꯁꯦ ꯅꯥꯔꯒ ꯐꯃꯨꯡꯗ ꯇꯥꯔꯦꯅ ꯎꯅꯅꯦ ꯂꯥꯛꯑꯕ ꯑꯩꯉꯣꯟꯗꯗꯤ ꯎꯠꯂꯝꯗꯕ ꯍꯥꯏꯁꯦ ꯏꯝꯐꯥꯜ ꯂꯩꯅꯤꯀꯣ ꯑꯩꯁꯦ ꯃꯣꯏ ꯂꯥꯛꯄꯩ ꯍꯔꯥꯎꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏꯁꯤ ꯊꯣꯛꯈ꯭ꯔꯒ ꯁꯨꯃꯥꯡꯗ ꯀꯞꯄꯝꯃ ꯆꯠꯈ꯭ꯔꯦ ꯃꯣꯏꯅ ꯀꯞꯄꯝꯃꯤꯗꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯑꯗ ꯑꯩ ꯏꯁꯥꯅꯗꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗꯣ ꯀꯩꯅꯣ ꯈꯪꯖꯗ꯭ꯔꯦ ꯃꯣꯏꯅ ꯎꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯒ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯒ ꯊꯥꯖꯕ ꯃꯥꯡꯉꯨꯔꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯍꯤꯗꯥꯛ ꯑꯃ ꯊꯦꯡꯅꯖꯗꯅ ꯏꯁꯣꯔꯅ ꯏꯟꯁꯤꯜꯂꯛꯇꯅ ꯑꯩ ꯉꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥ ꯀꯟꯈꯠꯂꯦ ꯃꯤꯠ ꯎꯔꯝꯗꯕ ꯅꯥꯝꯃꯁꯤꯁꯨ ꯍꯣꯏ ꯁꯤꯅꯕꯨꯗꯤ ꯁꯦꯡꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯎꯕ ꯍꯧꯔꯦꯕ ꯗꯥꯛꯇꯔꯅ ꯌꯥꯔꯔꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯤ ꯊꯝꯃꯁꯤ ꯋꯥꯏꯁꯤꯟꯅꯔꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯑꯗ ꯃꯌꯥꯝ ꯍꯥꯏꯔꯝꯃꯤꯅꯦꯕ ꯃꯣꯏꯕꯨ ꯗꯥꯛꯇꯔꯕꯨ ꯍꯨꯟꯕ ꯅꯠꯆꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯐꯗꯅ ꯍꯤꯗꯥꯛꯇꯨ ꯊꯦꯡꯅꯔꯨꯕꯗꯒꯤꯗꯤ ꯑꯩ ꯉꯁꯤ ꯑꯁꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯏꯅꯤ ꯍꯥꯏꯕꯅꯤꯗ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯃꯌꯥꯝ ꯂꯩꯔꯦ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯀꯨꯏꯅ ꯂꯩꯁꯤꯜꯂꯀꯥꯟꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯁꯣꯛꯄꯅꯤꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯂꯣꯏꯅ ꯍꯤꯡꯅꯤꯡꯉꯤ ꯅꯥꯅꯤꯡꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯁꯦ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯖꯈꯤꯕ ꯍꯤꯗꯥꯛꯇꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕ ꯍꯤꯗꯥꯛꯇꯣ ꯈ꯭ꯔꯤꯁꯇꯦꯜ ꯁꯦꯜꯅꯤ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯦꯜ ꯁꯦꯜꯁꯦ ꯑꯗꯣꯝꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯉꯒ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯍꯤꯗꯥꯛꯁꯤ ꯆꯥꯕꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯃꯥꯟꯕ ꯄꯣꯠꯁꯤ ꯌꯥꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯆꯤꯟ ꯍꯩꯔꯕꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯃꯌꯥꯝꯗ ꯁꯤꯅꯤ ꯍꯥꯏꯕ ꯑꯩ ꯄꯥꯎ ꯃꯌꯥꯝ ꯇꯥꯖꯔꯦ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯆꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐꯤꯁ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯅꯥꯏꯕ ꯑꯦꯖꯦꯟꯗꯒꯤ ꯑꯩꯅ ꯆꯥꯖꯔꯤꯕ ꯈ꯭ꯔꯤꯁꯇꯦꯜ ꯁꯦꯜ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯂꯧꯕꯤꯔꯒ ꯃꯐꯝ ꯈꯪꯅ ꯆꯥꯕꯤꯌꯨ ꯁꯤꯃꯇꯪ ꯄꯥꯎ ꯆꯦꯟꯖꯒꯦ इम्फाल ईस्ट की मनुंग चन्ना लेबा कईखू कबुई खुलदगी डायबिटीज नारिबा ओजा पाउजेलुंगी वारिसु तामिनरसी 2011-12 अदुवाइदगी आइगी डायबिटीज पेशेंट अमोयना डॉक्टर यंगलोबदा नंग डायबिटीज पेशेंट ने हाना हाइबदगी ngasi फाव चारक पैसाइसदा आइगी कानाबदी होय डॉक्टर यंगद्रिङैदगा यंगमतुंगदगा डॉक्टर यंगबदी खरदि कानै इसादि याम कन्बा हाइबदि ओइदे अदु ngasi फावदा आइना सुम गुरी चारकपदा 1920 फाव सुम चारक पैसाइसदा कोविड पेंडेमिक लापदगी आइसी कोविड पेशेंट अमा ओइना आई मतम खर लेरुरे लिम्सता अदुदा डॉक्टर सिंगना
diabetes patient sidi covid narugadi moigi insulin kat biya roi hana insulin kapi masais da ai di covid disaster matung phau ai covid yam effective khar lei hana kano insulin kapa sais da ai di awaba di oiki ai di nungai bamak natragasu ikhoigi awaba sai thing di adum phangi tanjaru da ikhoigi phytosangi company koi tamo boton thengnar badagi phytosangi packet ma hana lawre mutung da musai isa de hana leiram baduga sar matung packet ma sar mutung de isa da kana badagi ngasi ai hoji pau lepna adum chajari adu isa da hoji thabak ama surasu awaba haiba sokta ba di thodok da leitre ai isa da kana ba phangi haina ai ning ngasi pau thajadna ai chajari sabaga ai di insurance lepti lepabudi mangani ta ni si kapi dose hanta kapi hana di 15-20 kapam bodo aina isa thanda 0.10 kapri 10 kap to nipan kapaga thanda o masi isa improvement ore na thadokibne ba hoji hariba insurance phytosangi hariba hidak saru bodagi di ngasi pa aina thaba wana subada chokthaba haiba si leitre ba ngasi pa ainsu chokthor su ngai sini honda medical term da chu honbai nate ar phytosangi aina yam kana thagal ubusna te isagi kana ba phangbadagi aina haijabne ma masi maram sida ai improvement fit oire yemudu su khanglang mani ai diabetes patient oini oiro haise natra aduna ai ge kana ba se ai gi figure da ingbiro ai history si ingbiro ai auji pau ngasi ai chingjang par sing khaijari uma or ta khairi ngasi pau sokta de adubo haksang di MTD thamde haidi thabam subada MT stoma hapada normal or su panganji khal sontai adana aini early morning da ai hariba asamba pochi charger raga ai thabak sujai adubo chok thabdi naiba leitre ngasi paudi atopa mioi khrasu RK production na thoina thengnajaki masa singthekpa angang oiba ngamlamdaba ahal laina amadi cancer laing da masa sontharamba stroke tawrubadagi hagotpa ngamlamdraba hidaksibu sam amadi uncha phagatnaba sijinariba chakhau hoba phakiba heart hoba menkiba gout leramba tonsil naramba mit chokpa phakraba saru sayang chikpa saba tawramba BP normal takraba liver cirrhosis tarambadagi phakraba sahi ani hena kidney dialysis tawrambadagi normal oikraba patient kyasu unajarui samna hairabada RK production gi oinadi hojik leiriba phyto science ki stem cell sida thajaba ngamle hena nungsa thiribadi stem cell gi mingda duplicate kharasu leirabra haibasini stem cell sijina gi khalakpa mikupta munna nainaduna wahang kya hangbiu jingnaba phaurakpa mikupta office phawu yoksanbiu RK production panjariba phyto science ki office na nongmaibung pier bowl gi opposite tani office ki phaunaba yaba number ani khaksu panjaramge 8974-279-578 amadi 9863-506-036 Telen makhan kaya na thalaba iramdam gi layak pasingi oina pangthok jagadaba state level painting competition asida saruk yabiu miyam na thoidok hendok na sakhang nariba social media influencer Alex Khongman tabam miyam gina tingkulsu iramdam gi hawgalak liba artist sing bu pukning thogot po oina competition asida guest oina saruk yagani category ani thokna khaidok liba competition asida class 1 dagi 5 phawwa amadi 6 dagi 10 phawba laigani form gi mamal lupa yankai oigani form asi competition gi venue Iboton Memorial Academy Wangoi de phangbigani form asi gi soft copy amadi hena ko marol pami basingna mobile number 9910628825 ta pau phobi be yagani lakliba mas ki tang 38 da pangthok ko doriba first state level ima painting competition asi gi thimna football with education in Manipur haibasini numitida makal makagi entertainment program yaw bakak natana saruk yabi gadori bepumna makki return gift su lei gadori competition hek loibagi 45 minute matung de result laukthokuna prize su pijagani RK production su miyam mungai jaramge aikhoi punna saruk yaminasi Mityang tabiri